Image PAODAM yengriba kwai kibipu tam kuma narem na tram nok sebolojana ngasigi moroiba pau pijari ai khoibu pokpiramba jati purup asibu ngakpi sembiramba atop singbu tungi miro na ngak sen haibasi ai khoi thongni haina semester n birena high grade matrix fight night 10 MMA fighter winner werakhawa Nauren Dinespu taram ok grade Kalipak Students Association gi tarak tres suba mapok montram pangthokre loidana Manipur Police Team na First Chief Minister Sagol Kangjai Championship ki winner oikre. Hauzik mapung ba Paulo Wirasi Chief Minister N Biren Haikre aikoi bu pokpiramba jati phurup asibu ngakpi sembiramba athobu singbu tungi miro na ngak sen haibasi aikoi gi thodangni. Wafam asi ngasi Khoraman Ima Kaithelda leiba Maharaj Bhagat Chandrana samu phabi statue amuk hanna sengbutuna sangawi thromda Chief Minister na phone kibani mahan makha taduna athobu singi saktam singbu maset taduna lerambadagi amuk hanna akang haising tanaduna sengbat pani hauzik leiba Maharani thong asi amuk hanna sengbatnaba akang haising tanari hauzik leiba thong asigi mathakta matamga sunaba thong ma thamnaba akang haising khanaba haure Pali balinga kasina ipai pusing thambirama polam sing ikai khumna utpagalena masibu yokataba thorang tawri Pamu sing na hangba wahang amagi paphumda Chief Minister na makhata na phongdok na hai G20 gi matang da mang phawa mangludaba ama Prime Minister Narendra Modi na sing balinga kasina malemda ahongba ama porakpagum aikhoi lamdam Manipur da su ahongba kya ama porakpa ngamlagani maruina lailai su haiba harol sing namta ahongba kya porakna honabda lenga kasina sabu thorang lawgani Prime Minister na hudok liba thorang asi Manipur gi oinadi February natraga March thada tarba yai masida maruina economic ki oiba chakot thorang sing lamdam masingin harol singa khanna nainaraga yamna fajana Manipur gi oina focus tawna khona si hainasu Chief Minister na phongdoki Samson Sajal Chambasi hui masa wero phegi ko na aga thanks aduna simasi masi ni kai ko re to budiki adagi hui ahi ba ateki kangu ko ga the material yam se adagi moigi scientifically proved to akan kan naidar ko na kana na ye ki bono kana na sa ki bono kari ki tau ki bono ja koi ba pasana ma ki history jo ho loga 1 lakh ba ma pan ki 1 lakh ko si wero ko re Department of Art and Culture Sindra Pangtokhiba Sangabi Throm Aduda Art and Culture gi Commissioner M Joy Director Madi Kaithel Phamliba Maibel Kayasu Sarugyaki Sangai Festival Sarup Yabal Lakliba Thailand gi troupe Singbu Taramna Okpagi Throm ama ngasi Kwa Kaithel Hainu Khongnembi de Leiba Pitambara English School Pangtokre School Sina Sindra Pangtokhiba Taramna Okpagi Throm Aduda Thailand gi Surin Rajavat University Council ki Chairman Dr. Tanon Intara Kimnert Manipur University of Culture ki VC Professor Pri Gunindro Pitambara School asigi Principal K. Isnalini Yauna School asigi Ozamadi Mahiro Kya Sarup Yaki Opugi Thromadu Sarup Yakiba Manipur University of Culture ki Vice Chancellor Professor P. Gunindrona Malemgi Oina Holokliba Awon Bakaya Sigi Manunga India Mari Southeast Asia ki Apabamari Tambayauna Hiram Kayada Mateng Panana Honari Asigumba Matamasida Lamdam Asigi Youth Singna Quaidagi Maru Oina Kangbu Matok Tariba Si Manipur got Tainabada Labor Southeast Asia ki Lebak Singi Loan Sini Pibam Asidagi Manipur Amadi Thailand gi marakta culture amadi loan gi marakta apabamari ama porokpa ngamnaba MUC ga Surin Rajabat University ga cultural exchange tawnanaba MOU amasu sign tawnari haiki throm adugi matangda school adugi principal K. Isnalinina Sangai Festival saruk yaba lakliba Thailand gi troupe asibu taramna ok bagalena ikai khomno bot ke loinana school asigi mahiroi singda su Thailand gi loan asi tambu phangnaba honagani haiki ngasigi throm adugi Manungsana Thailand amadi Manipur gi cultural item kya su watki Thasigi drama thoida handak Dubai da pangthokhiba Matrix Fight Night MFN
10 MMA fighter winner with Krava Kaksing Sumang Lekai degi professional MMA fighter Naurem Dinesh na ngasi Impal International Airport thunglabada Kaksing runners DJ Jim amadi Lekai miyam na tram oktuna pung thot khrei ngasi Impal International Airport thunglakiba Naurem Dinesh na pawmising da phonukibada mahak ahan boina MFN asida saruk yabani adubu laibak phaduna winner oirak pasida miyam na tram okpiba sei hainingai leitana nungai bu phawi mamang da pangthukhiba MFN da MD trial tawduna fight ki damak sanarambani adubu handaki asidi national trial selection tawduna selection adra gold medal phangbadagi mahakna fight asida saruk yabagi khudong sabadu phangbani ahan fight oibanina masada akiba amadi confidence wat panina mai pakani haibagi thajaba watki atop state singe oinadi player amana tournament ama saruk yaba satpada sangba expenditure khudingmak state anna puthokki adu state asi oinadi player masana puthokcharaga satpani maramasina lai masa ama oina masana asi sanaduna tournament yauna ba hona bada chawba awab kya mayoknaki handak mahana tournament asi saruk yaba sat aba hona bada Kaksing runners DJ Jim maruba pangsingna chawna mateng pangkhiba adugi namak thagatpa phongdoklei mamangda pangthokhiba tournament singi men fight tadi winner belt thamlamde adubu hanak tagi belt thamlakpanina mahaki weight category oiba 56 kg dadi belt adu mahang soidana launam honagani masida atopa state singna tawriba adugumna state asinasu mateng pangbiduna mahangna state asigi mai purakna ba honabada puning thawatpiu haiki Dia MFL ci ai gidi han go ini ado MFL gi sahihung contract ni ado 5 match hai tare aduda ai BL log di 56 ki na Manipur gi ngasi log da BL 5 ni di adu 56 ta BL ci kasi sahiyaman ni si mani da lawu pang adu gi kan hona je gi adu yang ngai je hai tare samai mayam na opiram ba mayam su adegi mayam lakiri ba ni now long ku su thar ko phonguk cheri Prajapita Brahma Kumaris Ishwaraya Vishwa Vidyalaya Kaksing Manipur Lingkhat Kiba Kunga Mathoi Suba Foundation Day Come Public Function Ngasi Kaksing Wari Kongoi Hall Pangthokhrei From the Year of Spiritual Empowerment for Kindness and Compassion Haibagi Matangda Sangnai Bamyoi Kaya Wangangki Ngasi ki Thramadu Manipur University gi Mathematics Department gi Head Professor Okram Ratnavala na athoiba mithunglen Kaksing Khunau College gi Principal SS Manitombi na Thromapu Kaksing Higher Secondary School gi Lecturer Dr. N Pramodini na akhana mithunglen oin bugaloina na Brahma Kumaris Manipur gi In-charge Nilima amadi Rupana Atangsina Special Guest amadi host oina saruk yakhe Library and Information Center Kaksing gi Samri ga kuntra taret subai Special Sunday gi thoram ngasi November 18 Listing sumda kunithoi nuwajing numit ki ayuk pung taret tabadagi hauduna ayuk ki pung mapun makhai taba phawba pangthokhrei thoramaduda International Football Referee amadi All India Football Federation Referees Committee gi Deputy Chairperson asu oiba Marangthem Magu Singhana angang singda hauji Qatar sathriba World Cup Football asida sanariba technique sing amadi angang pa pau kaya tambaga loinana mairu singna matam khudimukta masama ufana leinaba sports amadi exercise tabagi tangai pada wafam kaya PAODAM ki mahiro Islamrom na tin kiba thoram aduda Naurem Ibusna Singh amadi Catherine Joykumar Singh waja ani gi makedi gi tongan ba lamda quiz gi wahang hangduna nungai ba session amasu oike thoram aduda nauna waja oiribe Kaksing Waidi dagi Moirangthem Simran Devi su saruk yakhe Samri gi contract suba special Sunday gi session adu gi makha satrakpada book donation session amasu pangthokki session aduda Bradford UK da settle tawduna laikhraba Dr. Irengbam Mohendra Singh magi loinabi Margaret amadi masanipa Nel Irengbam na Kaksing Library da lengbirektuna maru eba lai kaya donation tawrumki thoramadu da RIMS Imphal gi microbiologist Dr. Ranjana Khuraijamsu yauki bagaloina center asigi members sing amadi readers sing da anoba motivation kya pibiramki Senior Citizens Forum Kaksing gi President amadi ex-minister Sri Nimai Singhana center asigi mahut chindana like sing adu lobike Manipur marak thokpa thoduk sing ama oina sabada hu senba chinjak maroina hoijar amadi wheelchair udagi o fiber tawduna laikana amadi siba phawa yawgi thoduk sing leptana thoklei
Kaksing district ki Kaksing Phospat Laikai, Kaksing Sumrang Laikai, Amasong Kaksing Marangthem Laikai dagi mioi nipan hoijar charu badagi over 5 taruktuna community hall center Kaksing da pukhatuna laikan nakre hairi. Thorok asigi matang da phangba pauna hai. Saliba tha asigi kunmanga gi ayukta Kaksing Phospat Laikai da leibi ahal lamana yum da sangduna hoijar asi yonambani. Ahal asina mamang thaktasu hoijar asi yum da sangduna yonbagi thabak asi chathaduna lakba maramna mayamna sulaiduna hoijar adu sarubada over 5 tarukhibani hairi. Ahan boina Kaksing Marangthem Laikai dagi Naurem Bisorjit amasong mahakeloina bi Naurem Ongbi Bijaya sahi kuntra manga asi ngarang ayuk angan bada CC Kaksing da pukhatuna laikan nakhibani. Madugi tungda ngasi amuk Kaksing Sumrang dagi ke Sarat sahi humpu amasong ke Jainta aduga Kaksing Phospat Laikai dagi Kaisham Nancy sahi 38 Kaisham Kumar sahi 55 mayang Bidya sahi kun amasong Nomaithem Menaka sahi kuntra nithoina ngasi nukthilda Puhatkibani hairi. Hoijar dagi laikan na riba mioi singi imung manung singna phongdrokpada hoijar asi thonglaga sarwa mioi singna over 5 asi khara phabana pharmacy dagi hidak guli khara saraga adum phanaki aduga metaga sarwa mioi singdi hidak guli sarabasu over 5 lepak tabadagi hospital oina pukhatlakpani haiba pukhalakibani hairi. Hojik phawbi oina de laikan na riba mioi sing asi thoina luningai oidre hairi. Hoijar aduda kari karamba chemical yaubadagi over 5 adu tarukhibano haiba adu sapchana khangnoknabagi khangnokpadi ngamdri adum oina food safety administration Kaksing district ki team amana hoijar gi sample lokhatuna kari chemical yaubagi haiba adu khangnoknaba honorgani hairi. Matam amagi leramba folklore sing aikhoina phajana ngak seduna thambagi tangai fadaba leiri wafam asi Palem Panthau Cultural Trust PP City Lamjing achobana tang kunmanga dagi horaga numit humni chukna sangai gi tongan ba masak singi matangda sathrakpa national workshop kam seminar loisinbagi thoromda atobi mithung ena saruk yakiba social scientist Dr. IS Konthokjamna phongdokibani mangna haikibada sangai masing hantrakpa asi aikhoina amato ena masing heganaba honaminasi haiki. A forest of folklore and literature, the many facets of Sangai. Let's raise public awareness and support for Sangai conservation. Haiba Timda, Yumpam Marga Satrakba, National Seminar Asi, Bishnupur Bazar de Leba, Abditya Madapta, Roshinmagitrom Asi Pangto Kibalina, Chairman Palem Panthau Cultural Trust, Buddhist Singh Thamna, Thromapu Amade, Workshop Coordinator Dr. Salam Santiblana, Akanaba Mitungwena Saruyake. Ngasi loisinbagi thoromda Buddhist Singh Thamna share logduna Dr. Yumnam Bhanu Devina se patoktuna khana nainaki thoromga mari leinana workshop coordinator Salam Santibalana haikibada sangai lerambadagi nalemda aikoi na chauthokchaba haraujabagum aikoi na su makhoigi awaba khangna makhoigi leifam oiriba national park asi semjinba phumdi sing thagat handuna hojik leiriba sangai masing dagi yamna marang kaina lehanna bohona minasi haiki saruk yakiba delegate singda certificate kusinaki tungi yumbini haina leiba mahairo singna higher secondary school singi mikhalgi mingda group semdana khana chainabagi thodok kaya thogan basi laibak thibani mahairo luf oja amadi imung manunggi miyoi singna asigumba thodok asi matungda thoktanaba hona ningi haina Kangleipak Students Association KSA gi president Sukham Vidyanandana phongrokhrei wafam asi KSA gi tragatret suba mapok kumon ga mari leinana khuyathong da leiba mahairoi loop asigi office ta pangthokpa thoromum ga mari leinana haikibani Manipur University gi School of Engineering gi Dean Professor RK Hemakumar KSA gi president S Vidyananda amadi UCM gi president Joychandra Konthokjamna maru oiba mithung sing oina saruk yadra pangthokhiba thorom aduda Taragatre suba mapok kumon palana lakpada biamda yape paujel piraduna Vidyanandana akhatana hai Landam asida KSA na sahi tratet mapung phana mahiro singi seba tauba ngamlakpa asigdabak miyamgi thaujalnani makhatana su miyamgi seba tauba ngamba oijage haiki amromda tungi yumbini hairiba mahiro singna handak group semduna khana chainabagi thodokara khara miyamna uba phangliba asi nungaitaba thawongni matungda asigma Thodok Singh Thoktanaba Honasi Haiki, KSA Mahiro Singi Yaifanaba, Sankshi Lakiba, Kongjang Sigi Saruk Ama Oina, Lengak na School Pagadansi, Mission
haudoktuna lenga ki school sing hena phagat hanaba honorbasu madugi kanaba uba phangdaba mairoi masing hegat hanba ngamdriba ase lenga sina contract lomda mieng thamlaga quality education da mai onsin dabana oigani khali masigi matang da su case na thijin horgani haina mahan makhata na phongdokki koi contract oriented ko ko to kan da quality education da yana focus ko to ma ko ko se asi ma re lu ka moina ko na pawi har madara school ka si mission da koi madara sing ko cha madara to ri ba to sing hai dare madara kaya na madu koi effective ko na madu sa thari bi ke habitu so koi kese ke koi bihut sing na madu koi yang san ba ka ta wale ka activities era pa kan na ba koi sem sare adu ma hari ba to sing adu atami mati na koi bi amna kak nai koi lak kan da ta pa ke pa ni ha kum sima kese ke mai ke di amrom dasu ngasi Kalipak Students Association Jirbam District Council sinduna Jirbam gi bauparada leiba Arkesna Tomi Vidyalaya gi auditorium da Tratis Suma Mapo Kumon Thorum pangthokpaga loinana district level quiz competition gi prize su yanthokre ngasi gi thorum aduda Jirbam district ki SDOS Indrajit Singh KSA Jirbam District Council gi president CS Asok Singh Jimwak Jirbam gi president TH Jini Devi IPSA gi vice president G Ibhol Sanmana thorum gi chief guest President amadi guest of honor sing wena saruk yaki thorom gi makha sathrak poina tongan ba school amadi college singdagi team kunna saruk yaduna district level quiz competition pangthokhiba da senior category gi oina first position da cash prize lising nipan loinana certificate Arkesna Tomi Vidyalaya gi team A gi chhatra chhatri singna lauki second position da cash prize lising mari ga loinana certificate na Arkesna Tomi Vidyalaya gi team B gi chhatra chhatri singna lauki third consolation prize su Arkesna Tomi Vidyalaya gi team C gi chhatra chhatri singna lauki fourth consolation prize na Jirbam Higher Secondary School gi chhatra chhatri singna lauki fifth position gi consolation prize na Jirbam Higher Secondary amadi Jiri College gi chhatra chhatri singna lauki aduga junior category gi oina first position da cash prize lising taruk ka loinana certificate Highway English School gi chhatra chhatri singna lauki second position da cash prize lising ahum ga loinana certificate New Life Academy gi chhatra chhatri singna lauki third consolation prize na Blooming Flower School gi chhatra chhatri singna lauki Scheduled Tribe Demand Committee Manipuna Maitai bu India gi constitution gi makhada Scheduled Tribe ki list ta chanhannabagi changchiliba iho asigi mayokta Delhi da satuna national leaders sing da memorandum pisinduna taksin khiba chatluba achumgi mute sing ngasi Imphal da tholakre asumgi president Pautin Thang Lufeng amadi general secretary SR Andriana Lusingba achumgi mihut kangbu adu thasigi tratukdagi Delhi da leiduna Delhi da leiba national leaders sing ga unaduna Maitai bu Scheduled Tribe ki list ta chanhanba yaroi haiduna taksinduna lakhibani khongchat adu gi matang da achumgi president Pautin Thang Lufeng na paumi kharaga akhanna unabada phongdokibada thasigi tratukta chatkiba khongchat aduda Tribal Affairs ki Union Minister Arjun Munda Law and Justice ki Minister Kiran Rijiju Shipping Minister Sarbanand Sonowal amadi National Commission for Scheduled Tribe ki chairperson Harsh Chauhan ga unarkhe unaba aduda makogi maikidagi national leaders singda Maitai bu Scheduled Tribe ki list ta nauna yahonba yadana ba wafam kaya thamlambaga loinana memorandum phau pisin ki amadi lusingda singi maikidagi su issue asida makoigi maikidagi su makhata na kupna yengsingani haibagi thajab pirakle loinana achumgi team asina makhata na India ki president ga unaduna issue asigi matangda wari sanarba honorki adubu president Draupadi Murmu ase masagi ana layeng bagi matam oirambana handaki khongchat asidadi thengnarakidre maram asina tangai phadrabadi makhata na Delhi da satuna president unaduna issue si bu mai paktanaba changsin khigani haike taksinba legidra ekoina khanghanba yaba mayam du khanghan gramni president budi unarakte mabu emergency minor surgery ama tawbaduna maram oirega mabu unarakte adubu matangdagi president labagi plan su Nipu Mari Suba Assam Rifles Sinduna Tamelong District ki manungda leiba Kahulong Village da Free Wellness Camp pangthokre
क्रेम असिगी मतंगदा निफुमरी सुबा असम राइफल्स की कमांडेंट ना हाई थोरम असी कुनिथोई सेक्टर IJR की मियंग मखादा तामिलोंग की प्रजा सिंह मसा मऊ फना लहनबदा मतेंग पांगनबगी पांडमदा पांगथोकपनी मखा तानसु लैरो प्रजा सिंह की पांगबे अब मतेंग लेपतना पांगखिगनी हाइबगी थाजब थमखि कैंप अदुदा सराउना मियोय चामग यांखैरोमदा लेमना अना लायंग चथखिबग लोइनना लेम हिदाकसु पीखि हाइरि नौना पता ताबगी अथिंगब लैरिङै क्वेरेंगै नीलकुठीदा लैबा ngangbam sagaina senadu lakliba khuman popuk laigi lam mioi khana narol pata tasillaga laigi thariba u kakthatlaga sengbat sagat pa horokle haina ningom sagai development working committee gi maike gi phongrok lei kwerengai nilukathi da leiba khuman apokpagi laibungda ngangbam sagai development working committee gi vice president Braj Kumar amadi advisor ngangbam dea moina phonokibada ningthau sur chandrana निंथौ सुसनगी लोइनबी ngangbegi haktaktagi ngangum sagaina senaduna lakliba lamasi kanagom makhana narol pata tasilaga makhogi apa mamongda sengotlibasi mari leinaba authority na thingbiu chief minister na laigi lam pata piragani haina laukthokkhibagi matung inna lam asigi laibung senariba lam asi laibung senariba committee da khusnabiro laigi lam asi lanai miyoida पिथोखरबदी अकन बखुंगंग संगसिलगनी नारोल पता पिथोकलिबा ऑफिशियल अमदी पता तासिलिबा मियोगी मथक्ता आइनगी ओइबा थबक लखोत पियो हाइनसु महांगना मखाताना फुंगरोखे ममिंग लेरबी आईबी सिंगांगबम संगाई जाउबीना इबा हलखिगे नतम बाक सिदा हाइना मिंथोनबा सरेंग लारिक अमा ngasi मणिपुर प्रेस क्लब तब फोंख्रे लारिक फोंबगी थोरम अदु अवांग पोसंगमदा लैबा इरमदम मियामगी अपुनबा खोजै लुफना सिंधुना पांथोखिबनी लारिक फोंबगी थोरम अदुदा साहित्य अकादमी अवार्डी कैसाम प्रियोबर्ता इमाकोल की प्रेसिडेंट डॉक्टर राजकुमार गुणचंद्र अमदी साहित्य अकादमी अवार्डी बीरेंद्रजीत नावरेन सिंह मरु ओइबा मियोय सिंह कयाना सरुक याखे लोइनना मणिपुर यूनिवर्सिटी की एसोसिएट प्रोफेसर डॉक्टर वाहेंगबम कुमारीना ngasi phongliba larik adugi matangda miyamda wangangke asam amasung meghalaya gi lonaba ngaphaida hingsa thokhrabui matungda numit tarukni asamgi miyoi singbu meghalaya da sangba thinglambadu ngasidagi athingba lakthokre police officer amana haikibada asamdagi gari sing meghalaya da sangba yahankhre mahangna makha tar haikibada mathau tarabadi gari sing adu escort pigani police na ngak senbagi thabaksu chathak piba haukhre lebak pu numita thokhiba hingsa gi thodoki matungda asang miyoi singbu meghalaya da sangba yahankhidabani आइन कायना पुरपा उफाननवा असम पुलिस ना ट्रक अमा तानखि मदुदा हिंसा की थौदोक अदु थोकपदा मियोय तरुक सिखिबनी थौदोकतुदा मेघालय दगी ट्राइबल मंगा अमसुंग असम की फॉरेस्ट गार्ड अमा सिखिबनी लिसिंगनि सुमा ट्रांपन की अगस्टा सेंटर ना जम्मू एंड कश्मीर लंदाबगी थोंग चथखि हाइना पीपल्स डेमोक्रेटिक पार्टी प्रेसिडेंट महबूबा मुफ्तीना हाइख्रे लिसिंग चापन निफु ट्रेटर लंदारखिबा पाकिस्तान बु कश्मीर ना लान सोंगदुना तांथोखिबगो न्यू दिल्ली ना खुद थिंजिलबदी PDP नसु थेनगनि हाइना न्यू दिल्ली दा अकन वाफम थमख्रे BJP PDP coalition government chief minister oikhibi लिसिंग निसुना ट्राइपान की जून दा BJP ना सपोर्ट तौबा तोखिबदगी गवर्नमेंट काइखिबनी जम्मू एंड कश्मीर स्टेट पु महान की हाइनसु महबूबा मुफ्तीना मराल सेखि मान मखाताना हाइकिबदा लंदारकपबु कश्मीर थिंगब ngami सेंटर ना मखोइगी असेंबली कॉन्स्टिट्यूशन लखथोखरे फिराल लखथोखरे अदुगा पंचायत मिखल तगनि हाइरि पीपल्स डेमोक्रेटिक पार्टी ना पार्टी की सही अहुमगी मतुंगदा अचौबा कन्वेंशन अमा श्रीनगरदा पांथोकली कन्वेंशन अदुदा महबूबा मुफ्तीना वफम सिंह असि फोंदोकिबनी सारबगी पाउरा ऑल मणिपुर पोलो एसोसिएशन सिंधुना कंगलागी Manung Kangjibungda Thasi Traipan Degi Sathrakiba First Chief Minister Sagol Kangji Championship ki Final da Manipur Police Polo Team na Tentha Polo Team bu Kungamari Trama Thoida Mighty Pidana Championship asigi title lawkhre Championship loisinbagi thoramda athobi muthungnen oina saruk yak duna Manipur Chief Minister N Biren Hai Phajakraba ikhogi puwari mayam ase ngasigi mirona khangba watle masi tambiba watpanani maram asina asigumba
mayam asi school ge syllabus ta hablobadi yamna kanaba oigani masida education department na mieng sanghan ningi haina phongdoke mangna makhar ta dunu hai championship asi tungi mirol gi damukta permanent oina lehunaba corpus fund ama thamna honragani haina phongdoke ngasi gi throm aduda Rajya Sabha gi MP Lesem Sana Jawba Agriculture Minister TS Biswajit amadi MLA sing loinana makok thongba official kaya su saruk yake hojik aroibada maroi pawnu pijari ai khoi bu pokpiramba jati purup asibu ngakpi senbiramba atop singbu tungi miro na ngak sen haibisi ai khoi gi thongni haina Minister N Birena high grade Matrix fight night 10 MMA fight winner oirakhraba Nauren Dinespu taram okre Kalipak Students Association gi karak 3 suba mapok montrom pangthokre loidana Manipur Police team na first Chief Minister Sagol Kamjai championship ki winner oikre Nasigi image palm sanuk seba batang silujere myam amkana khurumjari